State asida Ayush samadi herbal gi hidak sungbagi license piba amata laitri license yaudana Ayush samadi herbal gi hidak Shunglamba Thengnarabadi action Loukhatkani haina Directorate of Ayush Manipur gi maikei dagi section wa thamlakli Hiramasiga mari lainana Lamphel pata leiba Directorate of Ayush Manipur gi Director gi office chamber danga si pangthokiba pawgi mifam amada Directorate asige Director Dr. Akoizam Dokendran High Drugs and Magic Remedies Objectionable Advertisement Act 1954 amadi Rules 1955 amadi Drug Regulatory Mechanism for Ayush Drugs, the Drugs and Cosmetic Act 1940 and the rules thereunder High Behiramasida Punna Wakhal Taminaba Mathautai State asida mari leinaba authority na piba manufacturing license yaudana Ayush ki hidak sungbagi thabak chathare haina tongan ba media platform singdagi tare kanagumba singna license yaudana Ayush amadi herbal gi hidak Shunglamba Thengnarabadi action Loukhatkani haina magna phongdokhe Ngasigi Manipur da aikoina YouTube dagi cover sing dagi media gi keno da aikoina thengnajabada manufacturing license yaudaba adudagi competent authority dagi license yaudana sumba hida khare gi na aikoina tajaba adu ujabatu gi matang da aikoina miyam da awareness ama pina bugitam ta press conferences kojabani Paugi mifam aduga mari lainana Directorate of Ayush ki Assistant Drug Controller Dr. N. Hemantana Hai Ayush Herbal Cosmetics amadi mit ki eye drop hidak sing authority na piba kanglon gi wangbada kanagumba lanai miyoi natraga company amana e pauda adu fai haiduna advertise tawraklabadi madu misleading advertisement ni haina logani masi Drugs and the Magic Remedies Objectionable Advertisement Act 1954 amadi Rule 1955 da mayek sengna yauri kanagumba singna asigumba advertisement tawramlabadi madu khudaktagi lepiu karigumba makhatana chatharaklabadi legal action Loukhatkani Hiramasigi matangda Supreme Court amadi Ministry of Ayush ki akanba instruction leiri hauzikmaki oina Directorate asida asigumba wakat amada lagtri karigumba miyamna wakalaglabadi chap chaba action Loukhatkani asigumba thawong sing kanagumba singna chatharamlabadi chairak oina tha taruk jail da leiba yauna lupa lising kun gi fine thigadabagi provision leiri haiki Ayush ki hidak ama herbal drugs ama cosmetics eye drops si newspaper da radio da local TV channels da YouTube da Facebook da any other social media platform da kana gumba misak ama natra company ama organization ama hidak si phai haiba hidak sing si chaba da sa kanai haina advertise taruk labadi madubo khana misleading advertisement na lobuni masi Drug and Magic Remedies Objectionable Advertisement Act 1954 rule gi makha di yauri aduna Manipur da leriba praja miyam public miyam da khanganba awareness piba aduga loinana kanagumba misak amana video clips natragana hida amagi matang da advertisement thagat khiba leragasu madu delete tokthokpiu akoina karigumba madu gi potu urak natragana khangakpa taragadi madu koi legal action lokhalakpa yai thagat ki haina khanlamba leragasu madu gi wakandu thadokpiu masi illegal oi ano kanagumba na video clips natraga thagalakpa taragadi ahanba contraventions ahanba conviction da ma thataru jail da thamba natragana file thiba natragana thataru su jail da thamni fine thigani ani suba mathang da amu da mehelaba adu taragadi sahi ma jail da thamba natragana fine thigani or bot ani ma koi